Manipurgi Irangda mapa laibaki khut yaura chingnari Myanmargi ethnic rebelsingda drone wargi training piruba foreigner target ena yena fagalakpa sina awangnon poklamdamgi security da hena nungnangba poknari Yumlona balaibang Myanmar da thokliba civil war amadi Manipur da haukiba 2023 gi May thadagi leirokliba kanglupkinan sida America gi khut yaura haibagi chingnaba phongdor narakli tha asigi taraga humdoi da laibaki konungni Delhi Lucknow amasung Kolkata dagi NIA National Investigation Agency na American National amasung Ukrainian taruk puna mirebang macha taret fagat pangamkiba amasung makoina Mizoram fauraga Myanmar ngamkhai manungda changduna laiba adugi ethnic rebelsing da drone war gi training pirure haiba kanglakibani Manipur gi BJP gi MLA amanasu NIA na mirebang macha taret India gi airport ahumdagi fari makoi taret mak Mizoram fauna Myanmar da lona changduna laiba adugi ethnic arms group sing da drone warfare gi training pirure haibasi na Lebasigi maroiba awangnong poklamdamda security gi cheksiningai oire haiba phongdokli India Russia anigi mari hena chesinabagi loinana Russia gi maikaidigi mising asigi masak maming gi maru oiba information share tawraktuna NIA makoi fabada Russia na mateng panglakhibani haibasu pawgi likhuna sina hairi India da mirebang macha sing asi changsilakpada natana Myanmar manungda changduna ethnic rebelsing training piruba landa sizinnagadaba drone sing amadi Jamming tools sing Europe tagi pusilaktuna Myanmar gi lalhoriba sing da pisilambagi paw asina achumba oirabadi India gi Myanmar ga thainana leiriba awangnong pok state sing gi security da yamna hena mi painingai oirakli haibasu pawgi likhuna sina phongdokli mirebang macha sing aduna Kolkata airport tagi farakpa American Matthew Aaron Bendak Lucknow amasung New Delhi dagi fagalakpa Ukrainian sing Petro Huva Taras Slebek Ivan Manuboski Marian Stefankiv Maxim Honcharuk amasung Bacter Kaminsikina March taraga tarukta New Delhi gi Patiala House Court ki Special NIA Court putoklaba matungda the Unlawful Activities Prevention Act ki makhada numit taraga mathoini March kunga taret fawba NIA na makhoi gi custody da remand lauthaduna makhata na thijinbagi thabak chathari Mirebek macha sing asuna India da changlaktuna RAP Restricted Area Permit yauduna Mizoram da changsilaba matungda ngamkhaila na changkhiduna Myanmar yaukibani mafam aduda leiriba EAG ethnic armed group singa unaraba matungda training pibagi thabak adu chathakibani hariba EAG sing asiga awangnong poki khulai paiba lalhoba sing maru oina Ulfa amasung NACN ga naknaba mari leinai haibasu paw asina makha tana phungdokli American Matthew Aaron asi Soli Sons of Liberty International haiba organization asigi founder ni mahangna media gi mi sabaga natana documentary filmmaker su sai hari tasengba makti 2011 da Libyan civil war da mahak yauba thengnaki faduna jail da fawba leiki matungda Iraq da ISIS terror kangbuga lanthengna ba yauramki Syria gi uprising da mateng pangki makha tarakpada 2022 dagi Russia gi invasion gi mayokta Ukrainian singda langi training piki 2011 da Libyan civil war fawbigi lambida Muammar gi Gaddafi regime gi mayokta horiba rebel force da yauduna NLA National Liberation Army da foreign fighter oina lanthengna ba yaukhi case asi sensitive oiba maramna makhata na kupna thijinba mathau tari haiba wafam su NIA gi pawgi likhun amana phongdokli Iran na America gi napal thudek tuna matik mai leiri hariba F-35 stealth fighter jet kapthakre US na su Iran gi Hormuz wal thugaina ba commando yauna langi jahaz thajinkhre Iran na America gi napal thudek tuna matik mai leiri hariba F-35 stealth fighter jet kapthakre US na su Iran gi Hormuz wal thugaina ba commando yauna langi jahaz thajinkhre haina report amana phongdorakli America gi Central Command gi maikai degi su Iran da operation chatharingai manungda makhoi gi F-35 fighter jet chawna amangata thokre haiba wafam yajakre adubu fighter jet adu America gi airbase phawbudi halakpangamki numit kuni suraba lana sida US amadi Israel na Iran bom pungfana laksin mangamdre haibasi madi achumba wafam oire America na makhoi gi matik mai leiri hariba F-35 stealth fighter jet asi malim gi khwaidagi advance oiraba fighter jet amani haina phongdoktuna lakhibani adubu Iran na yamna laina fighter jet asi thugaiba ngamkhibani Report asigi matung ina America gi advance oiraba F-35 asi malingi tongan balaibak sina lan kaya da sizinaduna lakhrabani ngasi fawbada kanaguma laibak amatana thugaiba ngamdana lakhibani adubu Iran na ahanba oina America gi F-35 fighter jet asi thugaikibani Expert singna phongdorakpagi matung ina America gi F-35 fighter jet asi Iran da leiriba technology na thugaiba ngamgadaba nate subnagi Russia gumba laibak kharana mateng panglamgani haibigi achauba chingnaba lei F-35 hariba America gi fighter jet asi radar dagi ngakthokpa ngamba makhalgi advance oirba khulai amani adubu matau karamna Iran na fighter jet thugaikibano haibasi achauba wahang ama oirakhibani fighter jet asi thugainaba
ꯍꯣꯠꯅꯕꯗ ꯔꯁꯤꯌꯥꯒꯤ ꯁꯦꯇꯦꯂꯥꯏꯠꯀꯤ ꯃꯇꯦꯡ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ꯫ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯁꯨꯄꯔ ꯄꯥꯋꯔ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖ꯭ꯔꯦꯜꯅ ꯅꯨꯃꯤꯠ ꯀꯨꯟꯅꯤ ꯍꯦꯜꯂꯕ ꯂꯥꯟ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤ ꯐꯥꯎꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯔꯥꯟꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯊꯥꯎ ꯄꯨꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤꯗ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯊꯨꯒꯥꯏꯕ ꯉꯝꯅꯕꯒꯤꯗꯃꯛ ꯑꯃꯦꯔꯤꯀꯥꯅ ꯂꯥꯟꯒꯤ ꯖꯍꯥꯖ ꯀꯌꯥ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯏꯔꯥꯟꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯗꯤ ꯏꯖ꯭ꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯅ ꯍꯥꯟꯅ ꯂꯥꯟꯗꯥꯔꯛꯄ ꯆꯥꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯏꯔꯥꯟꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨꯑꯦꯁ, ꯏꯖ꯭ꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯒꯤ ꯀꯣꯚꯔꯦꯖ ꯇꯧꯕ ꯖꯔꯅꯦꯂꯤꯁꯠ ꯑꯃꯗ ꯑꯀꯤ-ꯑꯈꯪ ꯄꯤꯔꯛꯈ꯭ꯔꯦ꯫ ꯌꯨꯑꯦꯁ, ꯏꯖ꯭ꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯒꯤ ꯀꯣꯚꯔꯦꯖ ꯇꯧꯕ ꯏꯖ꯭ꯔꯦꯜꯒꯤ ꯖꯔꯅꯦꯂꯤꯁꯠ ꯑꯃꯗ ꯑꯀꯤ-ꯑꯈꯪ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯍꯤ 29 ꯂꯣꯝ ꯈꯛꯇ ꯉꯥꯏꯔꯤꯕ ꯏꯖ꯭ꯔꯦꯜꯒꯤ ꯖꯔꯅꯦꯂꯤꯁꯠ ꯑꯁꯤꯅ ꯃꯃꯥꯡ ꯊꯥ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29 ꯗꯒꯤ ꯌꯨꯑꯦꯁ, ꯏꯖ꯭ꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯟꯒꯤ ꯄꯥꯎ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯥꯎꯃꯤ ꯑꯁꯤꯅ ꯏꯔꯥꯟꯅ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ 20ꯅꯤ ꯔꯣꯝ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯀꯣꯚꯔꯦꯖ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯋꯥꯁꯤꯡꯇꯟ ꯄꯣꯁꯠꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎꯃꯤ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯁꯤꯅꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯑꯀꯤ-ꯑꯈꯪ ꯄꯤꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯄꯥꯎꯃꯤ ꯑꯗꯨꯅ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯞꯗꯦꯠ ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯞꯂꯣꯗ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯔꯤꯄꯣꯔꯇꯤꯡ ꯑꯗꯨꯗ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤ-ꯑꯈꯪ ꯑꯗꯨ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟ ꯃꯤꯂꯤꯇꯔꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯃꯣꯍꯝꯃꯗ ꯅꯥꯏꯅꯤ ꯏꯖ꯭ꯔꯦꯜꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯍꯥꯠꯈ꯭ꯔꯦ꯫ ꯌꯨꯑꯦꯁ F-35 ꯐꯥꯏꯇꯔ ꯖꯦꯠ ꯏꯔꯥꯟꯅ ꯀꯥꯞꯊꯈ꯭ꯔꯦ꯫ ꯏꯖ꯭ꯔꯦꯜꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯂꯥꯟꯗꯥꯈꯤꯕꯗ ꯏꯁ꯭ꯂꯥꯃꯤꯛ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔ (IRGC)ꯒꯤ ꯋꯥꯉꯥꯡꯂꯣꯏ ꯖꯦꯅꯔꯦꯜ ꯑꯂꯤ ꯃꯣꯍꯝꯃꯗ ꯅꯥꯏꯅꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯏꯔꯥꯅꯤꯌꯟ ꯁ꯭ꯇꯦꯠ ꯇꯦꯂꯤꯚꯤꯖꯟꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯏꯖ꯭ꯔꯦꯜꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ IRGC-ꯒꯤ ꯕꯦꯁꯤꯁ ꯄ꯭ꯔꯣꯁꯦꯁ ꯏꯟꯇꯦꯂꯤꯖꯦꯟꯁ ꯆꯤꯐ ꯖꯦꯅꯔꯦꯜ ꯁ꯭ꯃꯦꯏꯜ ꯑꯍꯃꯗ ꯗꯤꯁꯨ ꯁꯤꯈꯤ ꯍꯥꯏꯅ ꯏꯔꯥꯅꯤꯌꯟ ꯁ꯭ꯇꯦꯠ ꯇꯦꯂꯤꯚꯤꯖꯟꯅ ꯀꯟꯐꯥꯔꯝ ꯇꯧꯔꯛꯈ꯭ꯔꯦ꯫ IRGC-ꯒꯤ ꯋꯥꯉꯥꯡꯂꯣꯏ ꯃꯣꯍꯝꯃꯗ ꯅꯥꯏꯅꯤꯅ ꯏꯖ꯭ꯔꯦꯜꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯖ꯭ꯔꯦꯜꯗ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯀꯌꯥꯁꯨ ꯊꯝꯂꯝꯈꯤꯕꯅꯤ꯫ ꯖꯦꯅꯔꯦꯜ ꯑꯂꯤ ꯃꯣꯍꯝꯃꯗ ꯅꯥꯏꯅꯤ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯏꯖ꯭ꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯅ ꯏꯔꯥꯟꯅ ꯃꯈꯥ ꯇꯥꯅ ꯌꯨꯔꯦꯅꯤꯌꯝ ꯄꯩꯁꯤꯟꯕ ꯉꯝꯂꯔꯣꯏ ꯑꯃꯁꯨꯡ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯁꯦꯝꯒꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯕꯨ ꯖꯦꯅꯔꯦꯜ ꯑꯂꯤ ꯃꯣꯍꯝꯃꯗꯅ ꯌꯥꯈꯤꯗꯕꯒ ꯂꯣꯏꯅꯅ ꯏꯖ꯭ꯔꯦꯜꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯝꯈꯤꯕꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯏꯔꯥꯟꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯖ꯭ꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯦꯇꯟꯌꯥꯍꯨꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯟꯅꯕ ꯑꯃꯗ ꯏꯔꯥꯟꯅ ꯃꯈꯥ ꯇꯥꯅ ꯌꯨꯔꯦꯅꯤꯌꯝ ꯄꯩꯁꯤꯜꯂꯔꯣꯏ ꯑꯃꯁꯨꯡ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯃꯈꯥ ꯇꯥꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯦꯁꯠ ꯑꯦꯁꯤꯌꯥꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯏꯖ꯭ꯔꯦꯜꯅ ꯃꯥꯏꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯅꯛꯁꯤꯜꯂꯛꯂꯦ ꯑꯃꯁꯨꯡ ꯏꯔꯥꯟ ꯆꯪꯖꯔꯛꯄꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯐꯝꯕꯨ ꯏꯖ꯭ꯔꯦꯜꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯂꯩꯈꯤꯗ꯭ꯔꯕ IRGC-ꯒꯤ ꯖꯦꯅꯔꯦꯜ ꯑꯂꯤ ꯃꯣꯍꯝꯃꯗ ꯅꯥꯏꯅꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯝꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯁꯥꯏꯜ ꯏꯟꯗꯁꯇ꯭ꯔꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤꯕꯅꯤ꯫ IRGC-ꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯖꯦꯅꯔꯦꯜ ꯃꯣꯍꯝꯃꯗ ꯅꯥꯏꯅꯤꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯏꯔꯥꯟꯒꯤ ꯂꯩꯉꯥꯛꯇ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯕ ꯊꯝꯂꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯌꯦꯛꯅꯕꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯃꯥꯏꯊꯤꯕ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯥꯟ ꯑꯁꯤ ꯆꯠꯊꯕ ꯄꯥꯝꯂꯤ ꯍꯥꯏꯈꯤ꯫ IRGC-ꯒꯤ ꯋꯥꯉꯥꯡꯂꯣꯏ ꯖꯦꯅꯔꯦꯜ ꯑꯂꯤ ꯃꯣꯍꯝꯃꯗ ꯅꯥꯏꯅꯤꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯇꯧꯕ ꯉꯝꯕꯁꯤꯡ ꯐꯣꯡꯗꯣꯛꯂꯝꯂꯕ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯖ꯭ꯔꯦꯜꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯏꯖ꯭ꯔꯦꯜꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯛꯇꯨꯅ IRGC-ꯒꯤ ꯋꯥꯉꯥꯡꯂꯣꯏ ꯖꯦꯅꯔꯦꯜ ꯑꯂꯤ ꯃꯣꯍꯝꯃꯗ ꯅꯥꯏꯅꯤ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯔꯥꯟꯅꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯤꯁꯥꯏꯜ ꯀꯌꯥ ꯏꯖ꯭ꯔꯦꯜꯗ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯈꯤ꯫ ꯏꯔꯥꯟꯒꯤ ꯗ꯭ꯔꯣꯟꯁꯤꯡꯅ ꯀꯨꯋꯦꯠꯀꯤ ꯃꯤꯅꯥ ꯑꯜ ꯑꯍꯃꯗꯤ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤꯗ ꯂꯥꯟꯗꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯗꯜ ꯏꯁꯇ ꯂꯩꯔꯤꯕ ꯃꯐꯝ ꯀꯌꯥꯗꯁꯨ ꯄꯥꯛ ꯁꯟꯅ ꯂꯥꯟꯗꯥꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯋꯦꯁꯠ ꯑꯦꯁꯤꯌꯥꯒꯤ ꯅꯨꯃꯤꯠ 19ꯅꯤ ꯁꯨꯔꯕ ꯂꯥꯟ ꯑꯁꯤꯗ ꯏꯔꯥꯟꯅ ꯌꯨꯑꯦꯁꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ USS F-35 ꯂꯥꯏꯠꯅꯤꯡ ꯁ꯭ꯇꯤꯜ ꯐꯥꯏꯇꯔ ꯖꯦꯠ ꯀꯥꯞꯊꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯅ ꯌꯨꯑꯦꯁꯀꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯕ ꯐꯥꯏꯇꯔ ꯖꯦꯠ USS F-35 ꯀꯥꯞꯊꯈꯤꯕꯗꯒꯤ ꯖꯦꯠ ꯑꯗꯨ ꯏꯃꯔꯖꯦꯟꯁꯤ ꯂꯦꯟꯗꯤꯡ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯔꯥꯟꯅ ꯌꯨꯑꯦꯁꯀꯤ F-35 ꯀꯥꯞꯊꯈꯤ ꯍꯥꯏꯅ ꯌꯥꯖꯈꯤꯕꯒ ꯂꯣꯏꯅꯅ ꯐꯥꯏꯇꯔ ꯖꯦꯠ ꯑꯗꯨ ꯃꯤꯗꯜ ꯏꯁꯇ ꯂꯩꯔꯤꯕ ꯌꯨꯑꯦꯁꯀꯤ ꯑꯦꯌꯔ ꯕꯦꯖ ꯑꯃꯗ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯇꯥꯈꯤ ꯍꯥꯏꯔꯤ꯫ ꯖꯦꯠ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯧꯗꯦ ꯍꯥꯏꯅꯁꯨ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯄꯤꯠ ꯍꯦꯒꯁꯦꯠꯅ ꯏꯔꯥꯟꯗ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯄꯤꯠ ꯍꯦꯒꯁꯦꯠꯅ ꯏꯔꯥꯟꯗ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯃꯤꯠ 20ꯅꯤ ꯁꯨꯔꯕ ꯂꯥꯟ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯔꯥꯟꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖ꯭ꯔꯦꯜ ꯑꯅꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯅꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯈꯤꯕꯅꯤ꯫ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖ꯭ꯔꯦꯜꯅ ꯏꯔꯥꯟꯒꯤ ꯃꯐꯝ 8,000 ꯂꯣꯝꯗ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ ꯄꯨꯟꯅ 1,994 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ, ꯂꯣꯏꯅꯅ ꯃꯤꯑꯣꯏ 19,981 ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤꯗ ꯏꯖ꯭ꯔꯦꯜ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯏꯔꯥꯟꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯄꯨꯝꯅꯃꯛ ꯃꯄꯨꯡ ꯐꯥꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯄꯤꯠ ꯍꯦꯒꯁꯦꯠꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫
ꯃꯈꯥ ꯇꯥꯔꯛꯄ ꯂꯥꯟ ꯑꯣꯏꯅ ꯏꯔꯥꯟꯒꯤ ꯂꯩꯃꯥꯏꯗ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯐꯥꯎꯕ ꯊꯥꯖꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯍꯜꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯈꯨꯠ ꯍꯜꯂꯗꯨꯅ ꯏꯔꯥꯟꯅꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ 100ꯒꯤ ꯃꯅꯨꯡꯗ 90ꯗꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯀꯤ ꯃꯤꯗꯜ ꯏꯁꯇ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡꯗ ꯑꯃꯗꯤ ꯏꯖꯔꯦꯜꯗ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯕꯒꯤ ꯊꯕꯛꯇꯤ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯂꯥꯟ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯑꯦꯇꯦꯛꯇ ꯏꯔꯥꯟꯒꯤ ꯂꯥꯟꯒꯤ ꯖꯍꯥꯖ 110 ꯊꯨꯒꯥꯏꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯃꯥꯡꯍꯟꯈ꯭ꯔꯦ, ꯂꯣꯏꯅꯅ ꯏꯔꯥꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ IRGCꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯁꯤꯈ꯭ꯔꯦ, ꯂꯣꯏꯅꯅ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯈꯥꯃꯦꯅꯦ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯗ ꯊꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯖꯔꯦꯜꯅ ꯏꯔꯥꯟꯒꯤ ꯊꯥꯎ ꯄꯨꯊꯣꯛꯄ ꯃꯐꯝꯁꯤꯡꯗ ꯂꯥꯟꯗꯥꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯏꯔꯥꯟꯅ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯏꯔꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯑꯦꯁꯅ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯕꯗꯒꯤ ꯗꯦꯟꯃꯥꯔꯛꯅ ꯒ꯭ꯔꯤꯟꯂꯦꯟꯗꯒꯤ ꯔꯟꯋꯦ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ: ꯌꯨꯑꯦꯁꯅ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯕꯗꯒꯤ ꯗꯦꯟꯃꯥꯔꯛꯅ ꯒ꯭ꯔꯤꯟꯂꯦꯟꯗꯒꯤ ꯔꯟꯋꯦ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯦꯟꯃꯥꯔꯛꯀꯤ ꯄꯕ꯭ꯂꯤꯛ ꯕ꯭ꯔꯣꯗꯀꯥꯁꯇꯔ DR ꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯒ꯭ꯔꯤꯟꯂꯦꯟꯗꯗ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯛꯄꯅ ꯔꯟꯋꯦ ꯕꯣꯝ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯥꯟ ꯊꯣꯛꯂꯛꯂꯕꯗꯤ ꯆꯪꯂꯛꯀꯗꯕ ꯃꯆꯥꯛꯁꯤꯡ ꯊꯧꯔꯥꯡꯂꯝꯕ ꯈꯛꯇ ꯅꯠꯇꯅ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯔꯛꯄꯗ ꯆꯪꯂꯛꯀꯗꯕ ꯏ ꯐꯥꯎꯕꯒꯤ ꯁꯄ꯭ꯂꯥꯏ ꯇꯧꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯕꯨ ꯄꯥꯏꯈꯠꯄ ꯍꯧꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯇꯥꯏꯝꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯗꯦꯟꯃꯥꯔꯛꯀꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅ BBCꯗ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯅ ꯄꯥꯏꯈꯠꯈꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯣꯟꯅ ꯊꯨꯞꯅ ꯄꯥꯏꯈꯠꯂꯝꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒ꯭ꯔꯤꯟꯂꯦꯟꯗ ꯑꯃꯗꯤ ꯗꯦꯟꯃꯥꯔꯛꯀꯤ ꯂꯨꯆꯤꯡꯕ ꯈꯔ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯪꯈꯤꯕ ꯂꯩꯇꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯗꯦꯟꯃꯥꯔꯛ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯅꯥꯇꯣꯒꯤ ꯃꯦꯝꯕꯔ ꯉꯥꯛꯇꯅꯤ꯫ ꯅꯥꯇꯣꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯅꯥꯇꯣꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯂꯛꯂꯕꯗꯤ ꯀꯔꯝꯕ ꯅꯥꯀꯜꯗ ꯂꯦꯞꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯇꯧꯐꯝ ꯈꯪꯗꯅꯁꯨ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯔꯁꯤꯌꯥꯅ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯅ ꯅꯥꯇꯣꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯗꯦꯟꯃꯥꯔꯛꯇ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯑꯋꯥꯕ ꯑꯃꯅꯤ꯫ ꯃꯔꯝꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯥꯇꯣꯗ ꯊꯥꯗꯔꯤꯕ ꯑꯌꯥꯝꯕ ꯁꯦꯟꯐꯝ ꯑꯃꯦꯔꯤꯀꯥꯅ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯃꯦꯔꯤꯀꯥꯅ ꯅꯥꯇꯣꯗ ꯊꯥꯗꯔꯝꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯄꯤꯔꯔꯣꯏ ꯍꯥꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯀꯤꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯍꯟꯗꯛ ꯂꯦꯞꯂꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯥꯅ ꯊꯥ ꯂꯩꯕꯥꯛ ꯌꯦꯡꯁꯤꯜꯂꯨꯅꯕꯒꯤ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯃꯤꯁꯟꯒꯤ ꯆꯥꯡꯌꯦꯡ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈ꯭ꯔꯦ꯫ ꯅꯥꯁꯥꯅ ꯊꯥ ꯂꯩꯕꯥꯛ ꯌꯦꯡꯁꯤꯜꯂꯨꯅꯕꯒꯤ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯃꯤꯁꯟꯒꯤ ꯆꯥꯡꯌꯦꯡ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ ꯑꯃꯗ ꯂꯣꯟꯆ ꯇꯧꯒꯗꯧꯔꯤꯕ ꯊꯥ ꯂꯩꯕꯥꯛ ꯌꯦꯡꯁꯤꯜꯂꯨꯅꯕꯒꯤ ꯃꯤꯁꯟ ꯑꯁꯤꯒꯤꯗꯃꯛ ꯇꯦꯁ꯭ꯠ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈ꯭ꯔꯦ꯫ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯥꯁꯥꯒꯤ ꯁꯥꯏꯟꯇꯤꯁ꯭ꯠꯁꯤꯡꯅ ꯊꯥ ꯂꯩꯕꯥꯛꯀꯤ ꯑꯀꯣꯏꯕꯗ ꯄꯥꯏꯗꯨꯅ ꯀꯔꯤ ꯀꯔꯝꯕ ꯑꯍꯣꯡꯕ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯃꯤꯁꯟ ꯑꯁꯤ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯅ ꯄꯨꯔꯛꯀꯗꯧꯔꯤꯕ ꯗꯦꯇꯥꯁꯤꯡꯅ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯤꯁꯟ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯤ ꯌꯥꯎꯕ ꯃꯤꯁꯟ ꯑꯃꯁꯨ ꯊꯥ ꯂꯩꯕꯥꯛꯇ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯅꯥꯁꯥꯅ ꯊꯥ ꯂꯩꯕꯥꯛꯇ ꯃꯤ ꯊꯥꯅꯕꯒꯤ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 50 ꯔꯣꯝꯒꯤ ꯃꯇꯨꯡꯗ ꯄꯥꯏꯈꯠꯂꯛꯈꯤꯕ ꯑꯈꯟꯅꯕ ꯃꯤꯁꯟ ꯑꯃꯅꯤ꯫ ꯂꯥꯛꯂꯤꯕ ꯊꯥ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ ꯀꯦꯅꯦꯗꯤ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯗꯒꯤ ꯂꯣꯟꯆ ꯇꯧꯒꯗꯧꯔꯤꯕ ꯑꯥꯔꯇꯤꯃꯤꯁ ꯃꯤꯁꯟ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯁꯟ ꯑꯃꯅꯤ꯫ ꯃꯤꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯂꯣꯏꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅꯁꯨ ꯊꯥ ꯂꯩꯕꯥꯛ ꯇꯝꯅ ꯆꯠꯀꯗꯧꯔꯤꯕ ꯃꯤꯁꯟ ꯑꯁꯤꯒꯤꯗꯃꯛ ꯌꯥꯏꯐ-ꯄꯥꯎꯖꯦꯜ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩ ꯆꯩꯔꯛꯇ ꯌꯨꯑꯦꯁꯀꯤ ꯋꯥꯔꯄ꯭ꯂꯦꯟ ꯑꯃꯠꯇ ꯁ꯭ꯔꯤꯂꯪꯀꯥꯗ ꯇꯥꯍꯜꯂꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯅꯨꯔꯥꯒ ꯀꯨꯃꯥꯔꯥ꯫ ꯋꯦꯁ꯭ꯠ ꯑꯦꯁꯤꯌꯥꯗ ꯏꯖꯔꯦꯜ ꯌꯨꯑꯦꯁꯀꯤ ꯑꯄꯨꯟꯕ ꯐꯣꯔꯁꯀ ꯏꯔꯥꯟꯒ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩ ꯆꯩꯔꯛꯇ ꯌꯨꯑꯦꯁꯀꯤ ꯂꯥꯟꯒꯤ ꯄ꯭ꯂꯦꯟ ꯑꯃꯠꯇ ꯏꯊꯠ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯔꯤꯂꯪꯀꯥꯒꯤ ꯁꯤꯚꯤꯂꯤꯌꯟ ꯑꯦꯌꯔꯄꯣꯔꯠꯇ ꯇꯥꯍꯜꯂꯣꯏ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯅꯨꯔꯥꯒ ꯀꯨꯃꯥꯔꯥ ꯗꯤꯁꯥꯅꯥꯌꯀꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯅꯨꯔꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯍꯧꯖꯤꯛ ꯋꯦꯁ꯭ꯠ ꯑꯦꯁꯤꯌꯥꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯁ꯭ꯔꯤꯂꯪꯀꯥꯅ ꯀꯅꯥꯃꯠꯇꯒꯤ ꯃꯤꯆꯪꯗ ꯂꯩꯔꯣꯏ, ꯁ꯭ꯔꯤꯂꯪꯀꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯂꯥꯟꯃꯤꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯅꯕ ꯋꯥꯐꯝ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯃꯃꯥꯡ ꯊꯥꯒꯤ 23ꯇ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯖꯤꯕꯣꯇꯤꯗꯒꯤ ꯃꯟꯇꯥꯂꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕꯗ ꯊꯥ ꯑꯁꯤꯒꯤ 4ꯗꯒꯤ 9 ꯐꯥꯎꯕ ꯂꯥꯟꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ 2 ꯑꯃꯁꯨꯡ ꯑꯦꯟꯇꯤ-ꯁꯤꯞ ꯃꯤꯁꯥꯏꯜ 9 ꯊꯝꯅꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯌꯥꯈꯤꯗꯦ ꯍꯥꯏꯅ ꯂꯩꯕꯥꯛꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯊꯥꯎ ꯄꯨꯕ ꯖꯍꯥꯖ ꯑꯃꯗꯒꯤ ꯏꯔꯥꯟꯅ ꯇꯦꯛꯁ ꯑꯣꯏꯅ $1 ꯂꯥꯈ 10 ꯂꯣꯝ ꯂꯧꯔꯤ꯫ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯊꯥꯎ ꯄꯨꯕ ꯖꯍꯥꯖ ꯑꯃꯗꯒꯤ ꯏꯔꯥꯟꯅ ꯇꯦꯛꯁ ꯑꯣꯏꯅ $1 ꯂꯥꯈ 10 ꯂꯣꯝ ꯂꯧꯔꯤ ꯍꯥꯏꯅ ꯂꯣꯔꯁꯂꯤꯁ ꯏꯟꯇꯦꯂꯤꯖꯦꯟꯁ
LLI-ꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯏꯔꯤꯕ ꯑꯣꯃꯥꯟ ꯑꯃꯗꯤ ꯏꯔꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯀꯣꯔꯤꯗꯣꯔ ꯑꯃ ꯁꯦꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯣꯔꯤꯗꯣꯔ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯊꯥꯎ ꯄꯨꯕ ꯖꯍꯥꯖ ꯀꯌꯥ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯇꯦꯛꯁ ꯑꯣꯏꯅ ꯊꯥꯎ ꯄꯨꯕ ꯖꯍꯥꯖ ꯑꯃꯗꯒꯤ ꯗꯣꯂꯔ ꯂꯥꯈ 10 ꯂꯣꯝ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯏꯔꯥꯟꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯃꯠꯇꯅ ꯑꯌꯦꯠ-ꯑꯄꯟ ꯄꯤꯈꯤꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯏꯔꯥꯟꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯏꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯖꯍꯥꯖ ꯈꯛꯇꯃꯛ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯒꯤ ꯑꯌꯥꯕ ꯄꯤꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯊꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯔꯥꯟꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯔꯤꯕ ꯊꯕꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯉꯝꯗꯅꯕꯒꯤꯗꯃꯛ ꯑꯃꯦꯔꯤꯀꯥꯅ ꯂꯥꯟꯒꯤ ꯖꯍꯥꯖ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯊꯨꯒꯥꯏꯅꯕ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏ ꯌꯨꯑꯦꯁꯀꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯄꯥꯀꯤꯁꯇꯥꯟ ꯈꯛꯇ ꯅꯠꯇꯅ ꯔꯁꯤꯌꯥ, ꯆꯥꯏꯅꯥ, ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏ ꯌꯨꯑꯦꯁꯀꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯃꯦꯔꯤꯀꯥꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯆꯤꯐ ꯇꯨꯜꯁꯤ ꯒꯕꯔꯅ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯂꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯅꯦꯠ ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯃꯤꯇꯤꯒꯤ ꯃꯃꯥꯡꯗ ꯑꯃꯦꯔꯤꯀꯥꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯆꯤꯐ ꯇꯨꯜꯁꯤ ꯒꯕꯔꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯂꯩꯔꯕ ꯔꯁꯤꯌꯥ, ꯆꯥꯏꯅꯥ, ꯅꯣꯔꯊ ꯀꯣꯔꯤꯌꯥ, ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯏꯔꯥꯟꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯅ ꯑꯔꯤꯕ ꯃꯇꯝꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯦꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡ ꯌꯥꯝꯅ ꯂꯥꯏꯅ ꯊꯨꯒꯥꯏꯕ ꯉꯝꯅꯕ ꯂꯥꯂꯣꯡꯁꯨ ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯊꯧꯔꯥꯡꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥꯎ ꯕꯦꯔꯦꯜ ꯂꯥꯈ 7.7 ꯄꯨꯕ ꯔꯁꯤꯌꯥꯟ ꯇꯦꯡꯀꯔ ꯏꯟꯗꯤꯌꯥꯗ ꯊꯨꯡꯂꯔꯒꯅꯤ꯫ ꯑꯁꯦꯡꯕꯗꯤ ꯆꯥꯏꯅꯥ ꯇꯝꯅ ꯂꯥꯛꯈꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯥꯈ 7.7 ꯍꯥꯞꯄ ꯔꯁꯤꯌꯥꯟ ꯇꯦꯡꯀꯔ ꯑꯃ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯗ ꯃꯃꯥꯏ ꯂꯩꯔꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯇꯝꯅ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯁꯦꯅꯤꯌꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯛꯀꯥ ꯇꯥꯏꯇꯥꯟ ꯀꯧꯕ ꯀꯦꯃꯦꯔꯨꯟ ꯔꯦꯖꯤꯁꯇꯔ ꯇꯦꯡꯀꯔ ꯑꯃ ꯖꯅꯨꯋꯥꯔꯤ 19ꯗ ꯔꯁꯤꯌꯥꯟ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯛꯈ꯭ꯔꯦ꯫ ꯃꯥꯔꯆ 21ꯗ ꯏꯟꯗꯤꯌꯥꯒꯤ ꯅ꯭ꯌꯨ ꯃꯦꯡꯒꯂꯣꯔ ꯍꯤꯊꯥꯡꯐꯝꯗ ꯊꯨꯡꯂꯔꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯄꯣꯔꯠꯁ, ꯁꯤꯄꯤꯡ ꯑꯦꯟꯗ ꯋꯥꯇꯔꯋꯦꯖꯀꯤ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯖꯦꯁ ꯁꯤꯟꯍꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯂꯥꯟ ꯑꯃꯁꯨꯡ ꯒꯜꯐ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯊꯛꯇ ꯇꯦꯍꯔꯥꯟꯒꯤ ꯑꯦꯇꯦꯛꯁꯤꯡꯅ ꯃꯤꯗꯜ ꯏꯁꯇꯒꯤ ꯑꯣꯏꯜ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯑꯦꯛꯁꯄꯣꯔꯠꯁꯤꯡꯗ ꯑꯄꯟꯕ ꯊꯣꯛꯍꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯂꯦꯞꯍꯟꯈ꯭ꯔꯦ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29ꯗꯒꯤ ꯂꯥꯟ ꯑꯗꯨ ꯍꯧꯔꯛꯈꯤꯕ ꯆꯌꯣꯜ 3 ꯂꯣꯝꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯟ ꯐꯤꯔꯥꯟ ꯊꯦꯠꯄ ꯖꯍꯥꯖ 4 ꯊꯥꯎ ꯑꯃꯁꯨꯡ ꯒ꯭ꯌꯥꯁ ꯄꯨꯗꯨꯅ ꯍꯥꯟꯅꯅ ꯏꯟꯗꯤꯌꯟ ꯊꯨꯡꯈ꯭ꯔꯦ꯫ ꯃꯤꯗꯜ ꯏꯁꯇ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ 5/6ꯒꯤ ꯁꯔꯨꯛ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯃꯔꯨ ꯑꯣꯏꯔꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯦꯛꯇꯔꯗ ꯏꯟꯗꯤꯌꯥ ꯐ꯭ꯂꯦꯒ ꯀꯥꯔꯒꯣ ꯖꯍꯥꯖ 22 ꯂꯝꯗꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯣꯏꯜ ꯇꯦꯡꯀꯔ ꯑꯃ ꯌꯥꯎꯅ ꯏꯟꯗꯤꯌꯥ ꯐ꯭ꯂꯦꯒ ꯀꯥꯔꯒꯣ ꯖꯍꯥꯖ 2 ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯏꯁꯇꯔꯟ ꯁꯦꯛꯇꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤ꯫ ꯄꯔꯁꯤꯌꯥꯟ ꯒꯜꯐꯀꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯇ ꯏꯟꯗꯤꯌꯟ ꯐ꯭ꯂꯦꯒ ꯖꯍꯥꯖ 22 ꯑꯃꯁꯨꯡ ꯀ꯭ꯔꯨ ꯃꯦꯝꯕꯔ 719 ꯍꯧꯖꯤꯛ ꯄꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯏꯟꯗꯤꯌꯟ ꯐ꯭ꯂꯦꯒ ꯀꯥꯔꯒꯣ ꯚꯦꯁꯦꯜ 2ꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯦꯛꯇꯔꯗ ꯂꯩꯔꯤ꯫ ꯖꯍꯥꯖ ꯃꯄꯨꯁꯤꯡ, RPSL ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯁꯤꯄꯤꯡꯅ ꯐꯤꯚꯝ ꯑꯗꯨ ꯂꯦꯞꯇꯅ ꯃꯣꯅꯤꯇꯔ ꯇꯧꯔꯤ ꯍꯥꯏꯅ ꯔꯥꯖꯦꯁ ꯁꯤꯟꯍꯥꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯍꯥꯏꯈꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ 10ꯅꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯖꯍꯥꯖ 800 ꯔꯣꯝ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯒꯤ ꯐꯜ ꯑꯃ ꯑꯣꯏꯅ ꯃꯤꯗꯜ ꯏꯁꯇꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯁꯄ꯭ꯂꯥꯏꯒꯤ 10% ꯂꯣꯝ ꯃꯈꯣꯏꯒꯤ ꯊꯨꯡꯐꯝꯁꯤꯡꯗ ꯌꯧꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ 90ꯗꯒꯤ ꯃꯊꯧ ꯇꯥꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ 35% ꯂꯣꯝ ꯏꯝꯄꯣꯔꯠ ꯇꯧꯔꯤꯕ ꯏꯟꯗꯤꯌꯥꯒꯨꯝꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯅ ꯆꯩꯊꯦꯡ ꯄꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯤꯀ꯭ꯋꯤꯐꯥꯏꯗ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ (LNG) ꯍꯕ ꯀꯇꯥꯔꯒꯤ ꯔꯥꯁ ꯂꯥꯐꯥꯟꯗ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯄꯥꯛ ꯆꯥꯎꯅ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯗ꯭ꯔꯣꯟꯁꯤꯡꯅ ꯔꯦꯗ ꯁꯤꯗ ꯂꯩꯕ ꯁꯥꯎꯗꯤ ꯑꯣꯏꯜꯒꯤ ꯔꯤꯐꯥꯏꯅꯔꯤ ꯑꯃꯗꯁꯨ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯀꯨꯋꯦꯠꯇ ꯔꯤꯐꯥꯏꯅꯔꯤ 2ꯗꯁꯨ ꯃꯩ ꯆꯥꯛꯍꯟꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁꯤꯄꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯁꯤꯄꯤꯡ (DG ꯁꯤꯄꯤꯡ) ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯌꯔꯄꯣꯔꯠꯁꯤꯡ ꯑꯃꯁꯨꯡ ꯃꯐꯝꯁꯤꯡꯗꯒꯤ ꯃꯦꯔꯤꯟ ꯀ꯭ꯔꯨ 25 ꯌꯥꯎꯅ ꯏꯟꯗꯤꯌꯥꯅ ꯏꯟꯗꯤꯌꯟ ꯀ꯭ꯔꯨ ꯃꯦꯝꯕꯔ 132 ꯍꯦꯟꯅ ꯁꯥꯐꯅ ꯍꯜꯂꯛꯄ ꯉꯝꯍꯟꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯗ 5-ꯁ꯭ꯇꯥꯔꯒꯤ ꯍꯣꯇꯦꯜꯒꯤ ꯆꯥꯛ ꯊꯣꯡꯕ ꯅꯨꯃꯤꯗꯥꯡꯗ ꯍꯨꯔꯥꯟꯕ ꯐꯥꯈ꯭ꯔꯦ꯫ ꯃꯁꯛ ꯅꯥꯏꯕ 5-ꯁ꯭ꯇꯥꯔ ꯍꯣꯇꯦꯜ ꯑꯃꯒꯤ ꯆꯥꯛ ꯊꯣꯡꯕ ꯃꯁꯥꯒꯤ ꯆꯍꯤ 22 ꯁꯨꯔꯕ ꯑꯃ ꯗꯦꯜꯂꯤꯒꯤ RK ꯄꯨꯔꯝꯗ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯝꯕꯒꯤꯗꯃꯛ ꯐꯥꯈ꯭ꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯄꯨꯂꯤꯁꯅ ꯂꯨꯄꯥ ꯂꯥꯈ ꯀꯌꯥꯒꯤ ꯁꯦꯜ ꯑꯃꯁꯨꯡ ꯖꯨꯋꯦꯂꯔꯤ ꯐꯪꯈ꯭ꯔꯦ꯫ ꯅꯤꯂꯦꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯌꯨꯛ-ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯁꯥꯎꯊ ꯏꯟꯗꯤꯌꯟ ꯐꯨꯗ ꯆꯦꯐ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯏ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅ ꯍꯨꯔꯥꯟꯕ ꯑꯣꯏ꯫ ꯇꯤ ꯁꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒ ꯂꯣꯏꯅꯅ ꯔꯥꯖꯁꯊꯥꯟꯗ ꯃꯍꯥꯛꯅ ꯆꯠꯈꯤꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯌꯨꯝꯗꯒꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 3.5 ꯑꯃꯁꯨꯡ ꯁꯅꯥ ꯂꯨꯄꯥꯒꯤ ꯂꯤꯛ-ꯀꯣꯟ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯅ RK ꯄꯨꯂꯤꯁꯇ ꯋꯥꯀꯠ ꯑꯃ ꯊꯥꯡꯒꯠꯂꯛꯈꯤꯕꯗꯒꯤ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯊꯤꯒꯠꯂꯛꯈꯤꯕꯅꯤ꯫
ꯊꯤꯒꯠꯂꯛꯄꯗ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ ꯑꯗꯨꯅ ꯁ꯭ꯀꯨꯇꯔ ꯑꯃ ꯇꯣꯡꯂꯒ ꯊꯨꯡꯂꯈꯤꯕ ꯌꯨꯝ ꯑꯗꯨ ꯁꯣ ꯍꯥꯡꯗꯣꯛꯄ ꯆꯪꯂꯛꯄ ꯑꯃꯁꯨꯡ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝꯒꯤ ꯇꯨꯡꯗ ꯍꯨꯔꯥꯟꯕ ꯄꯣꯠꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯟꯈꯤꯕ ꯎꯠꯄ CCTV ꯑꯃ ꯐꯪꯈꯤ꯫ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯗ ꯍꯨꯔꯥꯟꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯇꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯈꯤꯕ ꯅꯤꯂꯦꯁꯇ ꯄꯨꯂꯤꯁꯅ ꯆꯤꯡꯅꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯨꯂꯤꯁꯅ ꯇꯦꯛꯅꯤꯀꯦꯜ ꯏꯚꯤꯗꯦꯟꯁ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯛꯁꯆꯦꯟꯖ ꯌꯦꯡꯁꯤꯟꯕꯗ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯤꯂꯦꯁꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯂꯦꯁ ꯐꯥꯈꯤ꯫ ꯄꯨꯂꯤꯁꯅ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 2.69 ꯁꯅꯥꯒꯤ ꯈꯨꯗꯣꯞꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯂꯤꯛ ꯀꯣꯟ ꯀꯌꯥꯃꯔꯨꯝ ꯌꯥꯎꯅ ꯍꯨꯔꯥꯟꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯉꯣꯟꯗꯒꯤ ꯐꯪꯈꯤ꯫ ꯃꯈꯣꯏꯅ ꯃꯥꯒꯤ ꯆꯀꯥ ꯑꯅꯤꯒꯤ ꯒꯥꯔꯤ ꯃꯗꯨꯁꯨ ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯍꯨꯔꯥꯜꯂꯛꯈꯤꯕ ꯑꯗꯨ ꯐꯥꯈꯤ꯫ ꯀ꯭ꯔꯥꯏꯝ ꯑꯗꯨꯗ ꯁꯤꯖꯤꯟꯅꯕ ꯃꯥꯁꯇꯔ ꯀꯤ ꯑꯗꯨꯁꯨ ꯐꯪꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ꯫ ꯅꯤꯂꯦꯁ ꯒ꯭ꯔꯦꯗ 12 ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯃꯅꯤ ꯑꯃꯁꯨꯡ ꯁꯦꯛꯇꯔ 12R ꯄꯨꯔꯝꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯋꯥꯏꯠ ꯍꯥꯎꯁꯇ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤ ꯏꯀꯥꯏꯕ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯖꯄꯥꯟꯒꯤ ꯄꯤꯑꯦꯝꯕꯨꯁꯨ ꯇ꯭ꯔꯝꯞꯅ ꯏꯀꯥꯏꯕ ꯄꯤꯈ꯭ꯔꯦ꯫ ꯋꯥꯏꯠ ꯍꯥꯎꯁꯇ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤ ꯏꯀꯥꯏꯕ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯖꯄꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯅꯥꯏ ꯇꯥꯀꯥꯏꯆꯤꯕꯨꯁꯨ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯄꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯅꯥꯏ ꯇꯥꯀꯥꯏꯆꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯎꯅꯕ ꯂꯥꯛꯄꯗ ꯋꯥꯏꯠ ꯍꯥꯎꯁꯇ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯆꯩꯔꯛꯇ ꯁꯅꯥꯏ ꯇꯥꯀꯥꯏꯆꯤꯕꯨ ꯏꯀꯥꯏꯕ ꯄꯤꯔꯗꯨꯅ 1941ꯗ ꯊꯣꯛꯈꯤꯕ ꯄꯔꯜ ꯍꯥꯔꯕꯔꯒꯤ ꯂꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯎꯅꯕ ꯑꯗꯨꯗ ꯖꯄꯥꯟꯒꯤ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯀꯔꯤꯒꯤꯗꯃꯛ ꯄꯥꯎ ꯄꯤꯔꯝꯗꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯣꯟꯅ ꯊꯨꯞꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯍꯥꯟꯅꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯄ ꯊꯕꯛ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯖꯄꯥꯟꯅ ꯍꯦꯟꯅ ꯈꯪꯒꯅꯤ ꯍꯥꯏꯅꯁꯨ ꯅꯥꯛꯆꯦꯞꯇ ꯌꯩꯗꯨꯅ ꯖꯄꯥꯟꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕꯅꯤ꯫ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯂꯥꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ, ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫